Government of India ga Shanti ki wari SHANARIBA PAMBEI na LUCHINGBA UNLF ki MEEOI AHUM NIA na PHAJINKHIBA ase MEEYAMNA YANINGDE MAKHOI AHUM condition amata YAODANA ATHUBA MATAMDA THADORAKADABANI HAIBA demanda ANDRO AC ki MANUNG chana Yairipok Thambalnu market ta MEEYAMNA Wakat Meepham Phamkhre angtha apunba maira paibin lof amadi poirau khongjil apunba maira paibin lof ani nakpuna sinduna Jathakiba Wakat Meepham aduda MEEYAMNA SHANTI ki wari thugainaba lalong singano ceasefire agreement ki wahanthok lehense UNLF ki kadar AHUM ATHUBA da thado haina thaba placard kya sizinaduna kholaw kya su lauke poirau khongjil apunba maira paibin lof ki secretary Laishram Ongbe Jonjon bina hai peace talk CHANNA PAMBEI na LUCHINGBA UNLF ki thongbi AHUM PHAJINKHIBA ase yabang hamloi state amadi center lengana punna Tana minaduna MAKHOI AHUMBO ATHUBA da thadok na bohonagadabane natrabade MEEYAMNA lenga ki mathakta akanba khongjang kaya changsilakpa yai haina phongdokhe ATHUBA matamda HAIBA isa isusing ase isa inausing ase ATHUBA matamda yam thura thadok pirau Manipur sarkar paibiriba akoi sar biren amadi akoi India sarkar gi MEEOI maruiba MEEOI kayana ATHUBA matamda wasing tana biduna HAIBA MEEOI sing ase ATHUBA matamda akoi thadok pirau natragati makhal makha kaya gi khongjang changsilakduna akoi makhal makha kaya gi kholaw kaya tawjarakani haiba wafam je thamjaraga ngasi SHANTI gi lambida hanjin minasi haiba wafam je thamjage